Channariba Kuki Militant Group Singi Designated Hakchang Naga area the Nauna Saba Amati Thambagyaroy RFO Rongmai Frontal Organization Singna suspension of operations who Channariba Kuki Militant Group Singi Designated Hakchang Naga area the Nauna Saba Amati Thambagyaroy Haina Ngarang Union Home Minister Amisa the joint memorandum Amapisin Kre Hari Pausin Hai Rongmai Naga People's Organization RNPO Rongmai Naga Student Organization Manipur RNSOM Amadi Di Rongmai Naga Youth Organization Manipur RNYOM Giluching Basingi Kwiek Yauna Pisin Kiba Joint Memorandum Aduda Ministry of Home Affairs MSA na Lofam Thokpa Thodang Lokiduna Maitega Kuki Singa Naknaba Mafam Amadi National Highway gi Manak Nakpa area da Lairiba designated Hakchang Hongdongna Bahai Kre Hari Hiramasigi Matang da Makata na Chijin Bagi Thabak Chathabada NH 37 Imphal Jiribam Lambigi Kotlen gi Assam Rifles ke Manak Sida Dam Mayagi Kangchup area Amadi Loktak project area da su group singi Anova designated Hakchang Hangnaba Thorang Tore Haiba Khangle Hari Maramaduna Mafam Sing Aduda Sugi Hakchang Hangba Yaroi Kariguma Sugi Hakchang Hangdok Labadi Madugi Maukta Laigani Loina na Barat Lengaki Thawang asi Manipur Tholi ba Kanglup Anigi Irang asi soft tawbagi mahota amuk hana Kanglup Phurup Singi Marakta Irang Thowanaba Barton Tawba oina thokani haina supanki hari Texas ki ichaw da chama hena sikre akan mamong na nong churakpadagi Texas ta khangau da na ichaw thorakpada Meeoi chama hena sikre Laikhidraba Singi manungda nupi macha kunga taret yauri Youth Summer Camp amada saruk yaduna laiba nupi macha sing adu ichaw na maram oiraga laikhidabani Texas ki Governor Great Abbott na ichaw na awaba nanglaba mafam da helicopter hi amadi rescue personnel lising amaga chatret ke yangkhai thajin nuna mi kanba amadi mateng pangbagi thabak lakhali Hawjik fawda Asiba Hakchang chama hena phangbangamle White House tagi thadorokpa report amagi matung ina thuba matamda President Donald Trump na thodok thokfam da chatuna ichaw na awaba nanglaba miyam gi phibam yengsilagani National Weather Service ki report matung ina lakadoriba numit singda makhata na nong kana churakpa yai Chahi chama gi manungda Texas ta atenba matam gi manungda ka hena kanba mawongda nong churaktuna mafam kaya da ising thumjinbagi thawdo asi handangna hanbani Hawjing mafam aduda rescue operation chathari Tural kalamo kongla pawdagi lakhocherake Wathoki Waroishin Praknaba Honaba Khaknatana Development gi Michael de Sumiyeng Changu Manipur gi miyam na khanba mute sena laingak pa pami miyam gi mute laingak pa gi mahut central government na president rule PR thamjilakhi ba si law and order ga mari lainana thamjilakhi bani mamang chahi 2023 gi May ahum da Chin Kuki jo narco terrorist na mitei singi mathakta war crime chathaduna Manipur gi apun masaktam thugairaga Kuki singi oiba tongan ba laibak natraga laingak amasem na balandarakhi bani Lamhen tuhenba Kuki Kanglu ki Meeoi singna laibak thugaina ba paktak miha chatharakhiba crime singdagi apun bagi saktam amadi miyam gi punsi kanjana bagi damak mitei miyamna lan ngak bagi thabak chathabadagi nakalani gi marakta ungkhatna duna akanba mawongda kuthokna duna loikham naida ba wathok oirakhibani wathok asigi Waroishin Prakna ba miyam gi punsi amasung lan thum ngak senabani haiduna central government na state asigi assembly animated suspension thamduna PR thamjilakhibani state asida PR lengak thamduna wathok ki Waroishin Prakna ba honna ba khakta oina uba fangli Miyam gi aifanaba semgat sagat parom da miyeng changbagi chang nem na uba fangli basi laibak thibani PR lengang na tholi ba wathoki Waroishin Prakna ba honari ba asiga iroina na department waki maikai de sukut tharabadi miyam gi apen ba oigani state asigi hawjik oiriba lambi thongi phibam aduki matik fatre Imphal manungi akoi bagi lambi sing state amasung national highway singi lambi sing malengi ani subalanjaw gi mamangda leikhiba phibam go pangkhakna re hawjik oiriba lambi gi phibam phattabagi mathakta lambi Meeoi da chawba kot kom kut khusing Laibadagi Lambi ki kudong thiba thokpadagi aso apan asi ana kaya yaure lenga ki naton sumang oibadana tona state asigi konung oiriba Imphal city Khoraman Kaithel manung amasung masigi akoibagi lambi sing asuki matik phibam phattabadagi asi lambiga pangkhakna re Imphal city ki akoibada lairiba lambi singda Swaz project ki komjau sing tawba amadi toti ising punaba kom tawkhiba mafam sing laibak khochilaga thambadagi nong khajitang chubada laibak sing adu laikhom leinang oirakpadagi gari putha accident thokle loina na nungsa khara sabada laikhom leinang sing adu uful thokpadagi lambi chatpada amadi lambi mayada leiba sing hell hazard oi halle lambi Meeoi da leiba kongkut komjau sing nong churakpa matamda ising thumjin khiba matamda lambi da chasok chasin tawriba gari singna kongkut lei haba khangdabadagi kongkut ta thaudabadagi khudong thiba thoktuna so apan thokliba sida siba yauraklabadi madugi thaudang laingak na puroidabagi maram leite amaromdana lambi Meeoi amasung mataida ising tungliba aduda gari thaubada lambi da chatlamba Meeoi singda laikhom leinang kapsinbadagi khatna choinabagi thaudok sing su thokli Miyamna langi maicha ki awaba mayok nariba sigi Waroishin Prakna ba PR lengang no honariba asiga iroina na lambi thong amadi mai isingi phibam phagatna bo hotna bada miyeng changduna PR lenga ki activity ulabadi miyam gi apen bo oigani loina na PR lenga ta miyam na kiba amadi mi pai ba pokna ribagi maramdi
ꯗꯤꯛꯇꯦꯇꯔꯁꯤꯞ ꯑꯣꯏꯕ ꯑꯃꯗꯤ ꯂꯥꯟꯃꯤꯗ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜ ꯄꯤꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯐꯝ ꯂꯩꯇꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯗꯒꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯤ ꯑꯥꯔ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯗꯤꯕꯦꯂꯞꯃꯦꯟꯠ ꯋꯥꯔꯛꯀꯤ ꯃꯥꯏꯀꯩꯗꯁꯨ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯋꯥꯔ ꯐꯨꯇꯤꯡꯗ ꯊꯕꯛ ꯂꯧꯈꯠꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯔꯛꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯁꯤꯡ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯊꯥꯖꯩ꯫